Gaza da bom Thadaba Leptrabadi lan Pakthok Chaothorakpa yai Iran. Israel na Gaza Strip ta bombing tawriba si khudakta toklattrabadi hingsa gi thokdok asi Middle East ki atay mafamdasu sandorakpa yai haina. Ngarang Israel gi number 1 yeknaba Iran na warning tawkhre. Iraqi capital Baghdad amasung Syria ki capital Damascus ta official khongsat waina tur tawriba Iran gi foreign minister Hussein Amir Abdullahiana wafam si phongdokhe. Siya Islam gi dharma gi lusing basingna pan balaywak Iran asing Axis of Resistance kauba group ama lusing lay. Masigi group asida Lebanon the best tauba. Hezbollah Iraqi Popular Mobilization Forces amasung atay sakti yamna layba siya militant group kaya yaure. Lebanon gi foreign minister ga unaduna wari sanadaba matungda Iran gi foreign minister asina lan sandorok pa yabagi warning adu tawkhibane. Foreign Minister ani na wari sanabada Gaza da Israel na attack tawriba si tokadavani haina davi tawkhe. Amir Abdullahiana Hezbollah gi leader Hassan Nasrallah amasung Lebanon gi caretaker Prime Minister Nazib Mikati amade Parliament ki speaker ga su unakhe. Iran na khamtheng ba thaki khulai piduna yaukhaliba sakti yamna leiba Hezbollah na su Israel da attack tawba maramna Israel amasung Hamas ki lan si Lebanon da su sandorkani haina singnare. Lebanon ki kharom da Hezbollah ge position sing da Israeli forces ne attack kaya tawre. Gaza Strip da base tawba Hamas Islamic Jihad amasung atay siya militant sing sing Iran na support tawba ngakta ne Iran na thamba pandam gumna makoy pumnamak na Israel butum na mangan na ba pandam thamle. United States ki President Joe Biden na Israel amasung Hamas ki lan asida atay laybak sing yauksilagta na ba warning tawri amasung Israel bu mapung pa na support tawba way na Mediterranean samudra da US ki khwaidagi anauba aircraft carrier amasung madugi battle group thazille yamna nokning liba wafam de US na maikay kaya da masa fathan aba appeal tawri aduga nakli Zionist kangbu asige criminal sing na Gaza da nupi angang amasung atay misam sing hatok pada de ayaba piri haina Amir Abdullahiana haike Zionist entity na sathariba organized war crime ase khudakta leptrabadi karigumba ma hekta thorakpa yai haina Iran gi foreign minister asina haike mahangna kupa marol di phongdokhi de adubu Iran na support tawba atay group sing su lan asida yauksilakpa yai haibage ingit pi bani haina di thazare mamangda Hamas ke Ali Vara ke kauba senior official amana phongdokhi ba matungin na Gaza lamdam asi tumna mangan na bagi mawongda lan satharakpa tarabade elai oiriba Iran amasung Lebanon ge Hezbollah na su lan da yauksilakani haire. US ki Defense Secretary su Israel da thungkhre. United States ki President Joe Biden na haukiba numit nini sida Israel da tharakpa mahaki ani suba top official way na US ki Defense Secretary Lloyd Austin su ngarang Israel da thungduna Prime Minister Benjamin Netanyahu gi mafam da US na Israel gi damak lepli haina thazaba pikhre. State Department ki Secretary Anthony Blinken gi matung da lakhiba Defense Secretary na lan thoklaba matung da Israel da pikhiba US ki khulaising Yengsin ki amasung masi laman kumbagi matam natte adubu phirep lawbagi matam nei pandam amagi damakta ni mi pai bagi natte amasung security gi damakta nei surrender tawna banate haina phongdokhe. Defense Secretary ase Brussels ta NATO Defense Minister singi mifam da saruk yaraba matungda Israel da yamna thuna pairakhiba nei mahangna Israel gi Defense Minister Yoav Gallant amasung Israel gi war cabinet ka pung anirom unaduna wari sanakhe. Gaza da Israeli landmi singna ground attack tawba matamda misam siba yabagi akiba matangda paumi singna wahang bada Lloyd Austin na Israel su masangak thoksana bagi hak lay haina phongdokhe hauki bachahi kaya sida military da leiringai da mahagna Israeli forces ka thabak tawminaki amasung Israeli forces ase yamna professional oiba discipline set pa amasung achumba khongthang da mijeng thamba force ni haina Austin na haike